영장신주 ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕꯝ ꯃꯨꯛꯕꯥꯡꯅꯤ ꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕ ꯆꯋꯥꯏ ꯀꯥꯡꯁꯣꯏꯒ ꯉꯥꯄ꯭ꯔꯨꯝ ꯃꯦꯠꯄꯒꯅꯦ ꯆꯥꯗꯣꯏꯁꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯁꯤꯒꯤꯁꯦ ꯑꯩꯅ ꯎꯅꯕꯅꯦ ꯊꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯦꯠꯂꯛꯑꯒꯦꯕꯀꯣ ꯑꯗꯨꯗꯤ ꯃꯦꯠꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯆꯋꯥꯏ ꯀꯥꯡꯁꯣꯏ ꯆꯝꯅ ꯇꯧ ꯍꯥꯎꯋꯦ hảo 영장 신주 시계 앞으로 몇 꾸이려보내고 한번 하이죠. 아니요. 짜닝을 딱 방도 보니까 내가 시리 우리가 내가 떠오름. 스모로가 사닥도 하와이.
ꯑꯣꯏꯅꯝꯕ ꯐꯖꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯁꯥꯏ ꯑꯩꯅ ꯆꯝꯊꯣꯡꯁꯤꯒ ꯆꯥꯟꯅꯅꯕꯅꯤꯅ ꯁꯥꯍꯟꯕꯅꯦ 어? 확실히 ꯈꯔ ꯀꯪꯕꯅꯤ ꯏꯁꯤꯡ ꯈꯔ ꯀꯧꯔꯦ ꯃꯣꯔꯣꯛꯁꯦ ꯃꯩ ꯍꯧꯒꯠꯂꯛꯑꯦ ꯇꯧꯈꯠꯂꯦ ꯃꯅꯤꯡꯗ 그럼 머리를 잘 먹어야
मोरोक्सिदि मई हौरे Thì moro nada nên toli Chỉ một mấy cái thằng cho nó ngầm ra đi sao cho rồi mình mà thằng cái lúc này bắt đầu cái mà thằng video nó ngoài vòng pro